Relief camp ta Leiriba Angang chamagi manungda kuntra mangade Aruba mental health ki issue leiba thengnari haina Manipur Commission for Protection of Child Rights MCPC argi chairperson Kaisam Pradip Kumar na TOMTV da phungdorakle hauzik lamdam masida oiriba phiba masina nupi angang singda piriba chaitheng asiki matangda TOMTV ga akhanna unaba amada Kaisam Pradip Kumar na hai thokliba irang asina maram oiraga nupi angang singda chawna chaitheng pire irang asina maram oiraga haktheng na angang lising kun mga rom mayum makai thadok tuna lanjina de irang asiga loina rakhiba hingsagi thodok singa do angang singa sigi pukning wakhal da chu khrabane haujik maki oina angang singa si wakhal mapung phadaba ama oibana irang asigi matangda yamna hakchina lausinba ngamdaba ama oirabaso makhoina Wakhal mapung pharakpa matamdadi chaitheng asigi manifestation tawrakane matam adudadi makhoida laman khumningbagi wakhalon amade wakhal charangnabagi phibam leiraktuna tungda makhoigi mental health ta chawna akaiba thokhalakpa yai yumda mama mapagi miteng makhada nakonduna leijagadaba angangsing asi relief camp ta leirabanina madugi nungaiba nungsiba adu phangdre masigi protection asi makhoida watpa ama oibana angangsing asida ihan hanbada depression amade anxiety ki wakhagi anaba kaya lakpa thengnare tha taruk romgi mamangda lanjinaduna leiriba angangsinggi oiba mental health and psychomental support ki camp pangthokpa matamda lanjinaduna leiriba angang chamagi manungda kuntra manga de athuba matamda layengbagi tangai fadaba leiba aruba mental health issue leiba thengnai masi aikhoina laina lawpham thokte maramaduna angangsing asige wakhalona se aikhoina matam chana achumba maikaida puraknaba counseling na chiba pibata natana makhoida chapchaba protection piba mathau tai masida lengakna angangsing asige akhanaba sponsor scheme paikhatpa change maraksida state child policy asi chana handuna angangsing ngak selaga leiba mathau tai haina mahakna makhata khe Angang se tungi koigi future ni tungi yumbi ni na koina amtang ningjang bi ba oiragadi angang singje amtang sohan bi gano complex sida angang singje thengna bi ba oiraga su mkhoi se phajana lambi takpi ga thadok bi ba loinana angang simbu sinaraga koina landa engage to bose yahon base masima tawdaba set passage habdo sina khudakini aduga angang sing tangdu leitana lehenge haita di magi family do tangdu leitana sepana leibam sing hoji masap mafam khangdana kari ori no khangdana mangaga leiriba sira hingira khangdraba hostage oina phagi basingdo adugi family du da angang mayam leramuni moina makhogi wakhaji kari no noyam doji adegi sigraba mayamdo mi chohungi miada si hois family mayam lehori bani angang mayam jo sire aduna it is too much aina haijaning bise humble appeal se yamna himan gre masi full stop ma khoi thamji Haujik nakal amana amagi mijam phaduna thambagi phibam ama leirakliba asina angang amadi nupi singda piriba chaitheng asida paikhat kadaba thabak singi matangda palladuna mahakna makhata na hai haujik mijam phaduna thambagi phibam ama leirakliba ase yamna laibak thibane asigumba phibam asigi chap chaba warishin nama purakna bahonabada lenga khaknatana furuk kilu chingba sing maru oina nakal animaki nupi singna honaba mathau tai nupi singna humanism da thajaba thamduna amade kanglup ki khenaba thamduna khunai asi kanbada achauba thodang lomina si haina mahakna makhata khe hostage taking haiba wafam hostage exchange tongnaba haiba wafam asi akoina international conflict ta country singi marga thokba lan Israel da karida Gaza strip ta uramba taramba Ukraine Russia gi wari da khoshida tasale buffer zone ga ba wafam ji India Pakistan India China gi wari oina taramado Manipur manung da tasalak buje it is very unfortunate asina maram oraga hojik se mioi lising yang khai gi mathakta anoba mars tagi anoba thole episode sina ne yam violent oiba
episode asina mi lising yangkai humbuin na mo directly affect weba. Asida uriba yamna nungaitaba dynamics ama hai taragadi kanagumba kharabu ambush taroga hapa kansida nobody claims the responsibility of that action.